CRPF Amasung AR na Kuki area Ngak Senba Ngamdre Imphal East Amasung Kangpokpi District Lonabada Leiriba Buffer Zone gi Sanctuary asi mafam aduda deploy tawriba Kuntrakatare Suba Assam Rifles Amasung CRPF ningtina Ngak Senba Ngamdre haina Jingdai Area Core Committee gi maikidigi penda phongdoragli committee asi gi maikidigi hairibadi Haukiba August 18 Kangpokpi District ki Cycle Subdivision ki manung chanba Kuki khul ama oiriba si Jowland Village ta Arambai Tengol ki kangbu singchang Janung the lady ba CRPF Amasung Kuntrakatare Suba Assam Rifles na mateng piduna Amasung SEPSS piduna sanghalaki Thawong adu lambi sengdokpagi mingda sanghalaki bani Jingdai da lady ba Kuki khul sing asi lising aniga kulhumdoi gi me kuntra mathoida maitai group sing na tumna mai thaki badagi asigumba thawdok sing asi makhatana thoktana ba buffer zone semduna security na ngak senduna lakhi bani Central Post na chathariba thawong asi yamna ningba kai ningai ni thawong asina makhoi mafam aduda leiba safe oigani haiba thajaratre haike isagi yum ikai maina tumna thadokpikhrabasu amuk hanjinuna leiba fangkhigani haibagi wakhalda yum amasung sakhum solo lambagi sojai hojiksu manghandrei Kuki lamhen tu henba singna yum kai tumna mai thadokpikhrabasu isagi yum ambadi sak thongjaramba sakhum adu solon silamlaga thamlambagi sojai adu ngasi phawba yum aduda hanjinba fangkhigani khanduna relief camp ta chahi ani hena leraklabasu manghandana thamli wafam asi torbung bangla dagi me ahom lisingani kulhumdoida lan haurakpadagi thawai hingnabagi damakta lanjen raktuna Moirang SLMB constituency gi manung chenba phubala high school da hangba relief camp tangja from lawraklibi masagi chahi humputara helebi chongtham ongbi landoni mapuroiba CS da sona paukse asida phungdorake me ahom lisingani kulhumdoidagi haurakhiba tamthiraba lan asina maram oiduna lanjena duna tongan ba relief camp singa jangja from lawraklibi nupi angang amadi mairoi singa amamamta oina haktengana unaduna makhoida fauriba puning wakhalgi ihol sing khangdoktuna lakpagi makha tarakpada haktengana unarubada mahakna makhata na hai lal haurakhiba Numit lisingan ni kulhumdoi me ahung gi numidang waramdagi horduna Kuki sing na torbung da leiba maitei singi yung kai sing mai thaba dukal sing thugayan khaiba horakpadagi ahak sunumidang gi sak thongana ba sem saringai da imau sing da fawba thonghandana chakhungi thong so se na lonsinduna lanjelakibani yungi thongjaw so lonsilamke thawai hingnabagi damakta moirang khunau tamna selakibani haike Athawba pebam chitaranjana laikidabagi kunma thoirak suba ningsing thoram pangtokre afaswa lautho haiba demanda masabu mai thajaduna miyamgi lamjing maira oina thawai thakibani Athawba pebam chitaranjana Manipur dagi afaswa phumlo lautho haiba demand toroduna masana masabu thaw haijinjaraga miyamgi lamjing maira oina thawai thakibani haina ngarang mahanga laikidabagi kunma thoirak suba ningsing thoramgi thoramda amuko gi president Nando Luwang na phungdokre afaswa India gi awang nopokta lairiba Manipur gi miyambu otnaiba nupi oibisingi kai khomnaba khongoi biba kaya thokhan badagi India na ning tamba fanglabasu Manipur ri miyam na wana leli haiba du khangnaba oina lebak asigi ning tam numita miyam khaktana tana malengi miyam nasu khanghanaba mai thajaduna khanghan khibani afaspa asi malengi mafam amata chanade maramdi ek asigi machin jakti miyoi bagi thawai I nupi gi ikai khomnaba manghanbani haike ek asina Manipur da chanarakpadagi miyoi kyagi thawai I amasung nupi singi kai khomnaba manghanlakpadagi khangma ngamlaktaduna ek asi lautho amasung lauthoktrabadi August 15 lebak asigi ningtam numit pangthoklibase Manipur di wahan thok laite haiduna human toss oiduna chachkibani haike afaspa gi mayokta sahi kun manga gi mamangda masana masabu mai thajaduna khongjang jangchin khrabasu India government na tadri atopa India gi state sing di lomina natraga miyamna demand ama tawuna ihau changsilakpada lomi amadi miyamna siba yaroklabadi lenga khongjang adugi watai amasung Lengaki khongpam handu iya dubu athawba chitranjana Independence Day numita Manipur dagi afaspa lakto haiduna human toss oizakiba adudi India lengak na ngasi phawba khangsin usinadena leiri ek asi Manipur da chanari haiduna Manipur gi miyamna hangnginglibadi India government na afaspa gi marumda nupi oibigi kai khumnaba miyoibagi I amadi thawai kyam laukigadagi haibasini haiki thaurangi manungchana MSF na sinduna Bisnupurgi CI College lambida leiba Athawba asigi ningsing khomamda laisu katuna ikai khomnaba utke mafam kyadagi lakpa mahairoi sing club organization CSO merapai bisingna mahake aroiba yatafam oikiba lamang dong kaithen amadi athawba asigi mitamda laikatki MSF na sinduna pangthokkiba thoram asida federation asigi president
KS Malemna hai Black Law ni haina khangnariba afaspa asi mioiba amana mioiba amada chathaba miot minei khakta natana Manipur yauna lebaga siga te state ta chana hankiba singju laktokadabani ek asigi mayokta human to soijuna thawai ka khraba thoba asibu ningsingduna ngarangi thoram asi pangtokpani haiki